Loyalam E-PAO tabiriba khudimakpu Huitram Susmitana namidangi pau pizari Hmpv maruoiba headline. Crpf Chingthaktagi Kumtharakpa Yaroi Haina Ahing Yarektuna Sangkhre. Anoba Laichad Oriba Hmpv gi case India da tapna sandoraktuna punna taret Sujinkhre. Manipuri Governor Chuchampur Chatuna Mahiroi Shinga wari sanakre. Pau sandona pijari. CRPF Chingthaktagi Kumtharakpa Yaroi Haina Ahing Yarektuna Sangkhre. Imphal East District ki tongan mafam singda handak kuki militant singna uyok ching mathaktagi nongmai amadi bom kaptharaktuna commando personnel ama yauna paumi amadi micham kaya asok apan nanghan khraba matungda mafam aduda BSF amadi CRPF ki apunba kangbu ama thamlakiba adu maram khangdana ngarang CRPF ki personnel sing Chingthaktagi kumtharaktuna yangang pokpida leiba makhoina hana leiramba Emmanuel English School da leikhrei. Uyok Chingda hana leramba BSF ke kambusu Kumtharakpatagi lamdam adongi masing yamlaba nupi singna makhoi Kumtharakpa Yaroi Haina Ahing Yarektuna Chingkhongda thingduna thamkhre. Mafam aduda Imphal East District ki police ke kambusu laktuna miyam adubu asoe angam yaudana honari. Oirakliba phibam adugi matangda Lamlong Kendra Village Volunteer Force ki Commander in Chief Yumkharbam Boshana mari lenaba singna makhoida pirakkiba thajaba sing adu thabakta onthok trabadi Imphal Ukrul lambi thingba yauna makha taba khongjang changsingani hari. Anoba Laichad Oriba Hmpv gi case India da tapna sandoraktuna punna taret Sujinkhre. Malem ge oina hauzik achoba Laichad ama oina sandorakliba Hmpv gi case ngasi Nagpur da angang ani amaga positive oiba thengnabaga loinana punna India da Laichad asi positive oiba masing taret sukhre. Ngarang ihan hanbo oina Karnataka gi Bangalore da tha ahum amadi tha nipan ge angang anida positive oirakpadagi makhatana Gujarat ke Ahmedabad ta ama Tamil Nadu da ani amaga punna manga sukhibani adubu ngasi Nagpur da angang ani amaga positive oiba thengnakibadagi tare sukhibani. Adumakpu Laichad asi ka hena nuksha thiningai oide haina Ministry of Health na khanghalakle. Jaksin Thorang Lokhatpa oina miyamna khut sa sengna hamdoktuna mai mit toina paibidaba marks upa amadi sor honba waba mishingna hakti khanwam amadi lokhuba singdagi lapna leiba haiba wafam palli. Manipur ge Governor Chuchampur Chatuna Mahiroi Shinga wari sanakre. Manipur ge Governor Ajay Kumar Vallana ngasi Chuchampur da Chatuna sangaba yauna Mahiroi kayaga hakthengnana unaduna wari watai sanakre. Ngasi ayuk Governor na Chuchampur College da naungna saba Information Technology Center ama sangaki. Relief camp sing da chatuna mafam adugi phibam yangsin ki Mahiroi singna thengnariba awaba amadi khodong chadaba kaya munna taraba matung Governor na Manipur da thak naina ing tappa hanjilakna paikhatli haina phongdokhi. Madugi matung Governor na Chuchampur gi local organization amadi group singasu unaduna wari saki hari. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Kakpopi district asi muthatpana government ki achumba khongthang oigani haina IMAH na phongdorakli. Manipur miyam gi lifeline oriba national highway chatliba gari singda makhal gi lalolop singna sel khaiba demand toba gari mai thaba mi phuba chaiba harpagi thabak lisang sina chathaduna lakli. Masigi mayokta logi thabak laukhatlakpadana amukasu ban blockade tausenba kaya asi matam kuinadagi mamangdagi tawrakli haina Indigenous Mothers Association Haumi IMAH ki President Dr. Sanatampa Rajkumari na press ta thadrokpa cherolamana hari. Cherola sinahai National Highway da chatharakliba ban blockade asigi matangda India government su Manipur government su khangna makhoigi mayokta thabak amata paikhatana lakli. Highway ani asida chatliba India gi citizen animakta akaiba piduna laklabasu khangsin usinadana leiri. India government amasung Manipur government na handak kukina tawriba asi khanglabasu amadi miyamgi wakat laklagasu taksinadana leithokli. Masimakna kuki singna tawningbata tawri Kangpopi district ki police station da natana DC office thugaibada chenariba khudimak logi oiba action khudakta lokhattaba haibasimak district administration fail oire takpani.
Aduna Kangpopi district asi muthatpaga loinana Hanagum Senapati district, Imphal East and West district, Thawbal amadi Bishnupur district singda punsin khibana achumba administrative khongthang oigani haiki. Jerolasina hai Manipur da sunglai letaba kuki haiba term amada foreigner singa manaraga Manipur thugane ba siliba singi mathakta India gi law na khudakta yade haiba khanghanba ngamdaba haibasi Indian law maham tare haibani. Masim angna malem gi lebak singna India bu hantana yenglak loi hainingai leite. Machin thiba oidaba ngangbada ikai ba khangdaba miyoibagi sajat chattaba singdi society marakta thamloidabani makhoi gi lakpham maramda thadokibana India da peace lakani haibasi government na khamkham thoi hari. Khungakpa phaba Yaroi haiduna mama oibisingna wakat khongjang Singkhre. Haukiba mamang chahi lising ani kunmarigi December 13 da Thawbal district manung chanalaiba Salungbam school mayada police commando na nongmaina kaptuna khungakpa ama hatkiba loinana khungakpa taruk phajinduna ngasi phawba thamliba asibu yamna kanna yaningdaba phongdoktuna tongan ba dabi sing atanduna lamdam asigi mama oibisingna khongjang changsinba leptri. Ngasi su Imphal East District in Nongren Maya Lekai Community Hall da Nongren Apunba Maira Paibi na sinduna akoy beda leiba Maira Paibi singna khongjang changsin khibaga lunana kholau kaya lauki. Khongjang aduda saru yakiba ima amana phongdokibada Manipur Police Commando na khungakpa hatpa amadi fazin bagi thawong yaningde fazin khiba sing khudakta thadorakadabani maitei da thongna phabugum narco terrorist sing da thongna phabiyu salungphamgi mihad adu mama oibi sing na yaba ngamloi lamdam asidagi apspa 1958 lauthokadabani haina pendaba wafam kaya su phongdokhi. Ground rule thugai hairiba wafam adu yumpham yaudaba aranba wafam ni haina phongdorakli. Government of India amasung Government of Manipur amadi UNLF ka nakal anigi marakta sign tawnakiba peace agreement ki ground rule bu Indian Central Forces na UNLF na thugaire haina phongdor liba adu impham yaudaba aranba wafam ni haina pambaina luchingba UNLF ki charai rongba thokchomna khutyek piduna thokpa cherolamana phongdorakli. Cheroladuna makataraduna hai chaliba tha asigi tang marida Hindu da phonglakiba pau amada Indian Central Forcing na Pirakliba report aduda yumpham oiduna Manipurgi Governor Ajay Kumar Vala na phongdoliba wafam Indian National Security Act NSA 1980 panduna fazin gadabani haiba wafam adu aranba source da yumpham oiba aranba decision ni. Asigumba warep ama hektama kupthana thizinba tawdana laptop haibasi Governor ama oibagi matik magun ethics integrity leikha ta hanjare. Governor Ajay Kumar Vallana responsible governor ama oina leriba conflict asi amicable solution purakna ba thabakti paikhat ke khandana India government ka UNLF ke ani gi marakta chathagadawriba comprehensive political dialogue asi sabates pina ba honaribra haiba wahang asi thorakli. Masi oiragadi Manipur India political conflict asigi political solution purakpada achauba apanba ama oina thokani haibasi Governor Balana acknowledge tobiyu. UNLF to Manipur gi hauzik mayokna riba issue asida India gi sincerity adu kopna yenglaga leri. Karigumba UNLF na ground rule thugaire hairagadi peace monitoring committee PCM da puthораktuna wafam adu khanagadabani amadi madugi solution ama puthokminagadabani hari. Khungakpa phaba Yaroi haiduna mama oibisingna wakat khongjang Singkhre. Haukiba mamang chahi lising ani kunmarigi December 13 da Thawbal district manung chanalaiba Salungbam school mayada police commando na nongmaina kaptuna khungakpa ama hatkiba loinana khungakpa taruk phajinduna ngasi phawba thamliba asibu yamna kanna yaningdaba phongdoktuna tongan ba dabi sing atanduna lamdam asigi mama oibisingna khongjang changsinba leptri. Ngasi su Imphal East District in Nongren Maya Lekai Community Hall da Nongren Apunba Maira Paibi na sinduna akoy beda leiba Maira Paibi singna khongjang changsin khibaga lunana kholau kaya lauki. Khongjang aduda saru yakiba ima amana phongdokibada Manipur Police Commando na khungakpa hatpa amadi fazin bagi thawong yaningde fazin khiba sing khudakta thadorakadabani maitei da thongna phabugum narco terrorist sing da thongna phabiyu salungphamgi mihad adu mama oibi sing na yaba ngamloi lamdam asidagi apspa 1958 lauthokadabani haina pendaba wafam kaya su phongdokhi. Manipur gi district tareta nongna leprosi naba miyoi taramathoi thengnare haina Dr. Bochana phongdorakli.
Leprosy matam chana layeng thoktuna kokhanba ngami Manipurgi district tareta nauna leprosy naba miyoi tare thingnare haina state leprosy officer Dr. Salam Bochana phongdokre. Wafam asi ngasi State Health Society NHM amadi State Leprosy Unit na sinduna lamfelda leiba Health Directorate ta pangthokiba nomagi oiba media sensitization program on leprosy ga mari lenana Dr. Salam Bochana phongdokibani. Mahakna makatana hai National Health Mission na ing kumjal isengani kuntaret phawagi manungda India pumbadagi leprosy muthatnaba pandam thamli. Miyoibada khwaidagi liraba laina leprosy hariba laina asi Microbacterium leprac haiba bacteria makal amana thokhanbani. Matam chana layeng dona hidak chadona layeng haurabadi fahanba ngamgani imung munungsina leprosy naba miyoi singbu lotsinduna thambiganu. Hauzik fawada Manipurgi oina district tareta nauna leprosy naba miyoi taramathoi thengnare. Mahegasi miyoibegi hakchang changkhraga chahi mangadagi taret phawbagi manungda layong asi khangbangami. Laina asina miyoi amabu sonai hanbada natana mamit phawba tanghali. Mahana makatana hai miyoi lising taragi manungda miyoi amakak leprosy naba thengnarabadi mado prevalence haraga khangnai. Manipurgi oina ingkumja lising aniga amada prevalence oina thengnaki. Leprosy na narakladi miyoi adugi unsa ngangsilakani unsa ngauthorakpa asi leprosy gi syndrome ni. Laina asi lok hubada nuksitagi ayamana launai. Manipur lengak na laina asidagi layeng bada lemna piriba hidak asi tha tara humdoi chaduna layeng thoklabadi laina asi sandoktana layeng bangami haina mahakna phongdokhi. NHIDCL na paikhaleba highway project sing apiba matamgi manungda losinaba governor na khangankre. National Highway and Development Corporation Limited NHIDCL na state asida paikhaleba highway gi project sing apiba matamgi manungda thabak shuba losinaba Manipur Governor Ajay Kumar Valana NHIDCL gi official singda akanba pautak pikre. Ras Bhavan dagi thadorakpa cherolamana hai ngarang Manipur gi Governor Ajay Kumar Valana NHIDCL gi Executive Director MS Deval amadi officers in Kauduna State asida NHIDCL na paikaliba highway project singi matangda kupna wari sanaki. Maduda NHIDCL gi Executive Director MS Deval na hauzi State asida NHIDCL na paikaliba National Highway Project singi progress amadi hauzik chathariba thabak sing machak khaina paudam khibaga loinana thabak shuba matamda state asigi oiva environmental amadi social factor kaya mayoknaduna thabak sing apiba matamgi manungda loishinba ngamdabani. NHIDCL gi maikaidagi su thabak sing loishinaba akanba mawongda hotnari haina paudam ki hari. Governor Ajay Kumar Valagi maikaidagi su NHIDCL gi lambi sembada thengnariba khudong chadaba sing state lengakta matam chana paupiu. State lengaki maikaidagi pangba yaba mating pangani lambi semba matamdasu quality leina apiba matamgi manungda loisingadabani haina pautak pikhi hari. Manipur Press Club ki chahi yankhai suba Foundation Day gi thoram pangthokre. Lamdam asibu awanba ama puraknabagi thak amadagi thak amada lehenbada thawai khobakta haptuna press media na loriba thodang kaya mapung yawba leirik ama putoktuna miyamda khanganba mathau tare haina Manipur Legislative Assembly gi Speaker Thokchom Saityabrata na phongdokre. Wafam asingarang Manipur Press Club lingkhatkibagi chahi yankhai shurakpagi Golden Jubilee thoramda saruk yaraduna phongdokhibani. Manipur Press Club da pangthokiba thoram aduda Manipur Legislative Assembly gi Speaker Thokchom Saityabrata, Health and IPR Minister Dr. Sapam Ranjan, MLA Khomukcham Joy Kisan, Editor Guilds Manipur gi Khogendra Khongdram amadi Amzu gi President Bijoy Chingthaktagi na chingba sing saru yakhe. Manipur Press Club ki chahi yankhai suba Foundation Day aduda MLA Joy Kisan na katpa First Amju Dizamni Memorial Video Journalist Award listing ani kunmari kunmanga da DY 365 ki Imphal Correspondent Varun Thokchom da Amju na piba Dizuri Award for Outstanding Amzu Video Journalist listing ani kunmari kunmanga da Impact TV News ki and Biswajit amadi City Police OC and Gokul Chandra Katpa First Amju Photo Journalist Award listing ani kunmari kunmangana Sanalaibak Pauchigi Photo Journalist Robinson Wahing Bamda Sale Citation Amadi Sol Piduna Ikakunabo Utki. Tungda Amzu gi listing ani kunmangagi calendar amadi press loans Villet Nasufongki.
Speaker Satyabratana Lengak asina natraga kanagumba amana asoiba aranba yawagi pau phongbada miyamda mit nakong oinanaba phongbada akaiba karishu leite. Taubatabu phongliba pau aduda chaiba matamda mina mida chaibagi wahai wata oina sizinabiyu. Ka hena pabada amadi tabada nungaitaba wahai wata sizinabagi mahuta fazaba wahai wata oina sizinabiyu haina phongdokhi. Yangkhaini thoi suba Annual College Week lisangani kunmari kunmangagi thauram haudokre. Oza Singhi Maru Aina Talent Uthok Chanabagi Pandamda Pangthokadaba DM College of Teacher Education Imphal Yangkhaini Thoi Shuba Annual College Week Listen Ani Kunmari Kunmangagi Thauram Ngasidagi College Asigi Principal Dr. R.K. Lokendro Singhana Athoba Mitung Oiduna Haudokre. College Asigi Trainees Union na Sinduna Numit Taruk ni Chupna Chathagadaba College Week Haudopagi Thoramda Trainees Singi Tongan ba House Mari Khaidoktuna March Past Competition Pangtokhi. Thauram aduda College asigi faculty member Dr. Konika Khuraijam, Dr. Anita Kangbam amadi KH Dinesh Kumar Singhana mathangshitna thauram mapu amadi akhanaba mitung sing oina sarugyakhi. Thauramga mari lenana wangang loisingna haikibeda ojagi sinfamda training tawal lakliba trainee singna tongan ba co-curricular activities singda yumpham oiraga pangtholiba week asida saruk yaduna classroom da mahiroi singbu lariki para khakta pi tambibagi wangmada extra curricular activities singdasu ahenba miyeng thamduna mapung phaba mi amamam oinaba honabada achoba thodang lonaba amadi maikai khudimakta lamjing lamtakpa ngamnabagi pandamda mapung fana train tawbagi tangai fadabal leibadagi college week ki thoram asi sinbani haiki pangthokadariba week asigi event singda asumna tawrabadi lamdam asi thaksi kasi leiba khunai ama soidana oiba ngamlagani loinana tongan ba community gi trainee singi marakta amaga sakhang mai khangnaba nungshi chanaba purakpaga loinana maru mapang oibagi achetpa mari sagatpa ngamlagani haike college week asida literary meet amadi sports meet na mapung oina thoram sing oina oja singi uthoknabagi pandamda pangthokpa thoramni hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Arabada marueba pau amuka na pizari. Crpf Chingthaktagi Kumtharakpa Yaroi Haina Ahing Yarektuna Sangkhre. Anoba lighted oreba Hmpv gi case India da tapna sandoroktuna punna taret Sujinkhre. Manipuri Governor to Champur Chatuna Mahiroi Shinga Wari Sangkhre. Matang asida Loyalam E-PAO na namitangi pau pibil lezari tabiri ba khudimako amuka hana khurumjari.